ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯖꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯃꯆꯥ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯏꯇꯤꯍꯥꯁꯇ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯔꯥꯏꯇꯔꯁꯤꯡ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯃꯇꯝ ꯀꯨꯏꯅ ꯃꯨꯠꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯅꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯏꯕꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁ ꯏꯔꯝꯕ ꯑꯃ, ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯝꯕ ꯅꯠꯇꯦ, ꯃꯣꯏꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯋꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯐꯪꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯑꯩꯅ ꯈꯔ ꯐꯪꯖꯩ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯔꯤꯁꯠꯀꯤ ꯈꯟꯒꯠꯂꯕ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯕ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯗ ꯐꯣꯡꯕꯅꯤ꯫ ꯑꯁꯤꯗ ꯍꯥꯏꯗꯤ ꯔꯥꯏꯇꯔ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯕ꯭ꯔꯖꯦꯟꯗ꯭ꯔꯒꯤ ꯂꯨꯍꯣꯡꯕ, ꯃꯃꯤꯡ ꯆꯠꯂꯕ ꯑꯗꯨꯒꯨꯝꯕ ꯔꯥꯏꯇꯔꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯖꯔꯛꯏꯕ ꯑꯁꯤ ꯔꯥꯏꯇꯔꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯕꯨ ꯃꯁꯛ ꯇꯥꯛꯀꯦ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯗ ꯂꯤꯖꯒꯦ, ꯃꯤꯌꯥꯝꯕꯨ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯆꯕ ꯅꯠꯇꯦ꯫ ꯔꯥꯏꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯖꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛꯀ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯔꯤꯕ ꯑꯣꯏꯔꯗ꯭ꯔꯥ, ꯑꯁꯤꯁꯨ ꯈꯨꯅꯨꯡ ꯂꯤꯆꯠ ꯁꯥꯖꯠ ꯑꯔꯤꯕ ꯆꯠꯅꯕꯤꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ, ꯑꯁꯤꯒꯨꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗꯤ ꯑꯩ ꯀꯚꯔ ꯇꯧꯖꯔꯒꯦ꯫ ꯃꯁꯤꯁꯨ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯕꯅꯤ꯫ ꯃꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯑꯃꯅ ꯋꯥꯔꯤ ꯃꯆꯥꯗ ꯊꯣꯏꯗꯣꯛꯅ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯆꯠꯈꯤꯕ, ꯑꯗꯨ ꯈꯔ ꯑꯃꯅ ꯑꯅꯤꯃꯛ ꯏꯕꯗꯁꯨ, ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯏꯕꯗꯁꯨ මꯃꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥꯏꯇꯔꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯝ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗꯀꯣ, ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯆꯥ ꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯀꯃꯜ ꯑꯃ ꯂꯩꯔꯦ꯫ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯖꯤꯛꯇꯪ ꯑꯩ ꯍꯥꯏꯖꯔꯝꯒꯦ꯫ ꯗꯥꯛꯇꯔ ꯀꯃꯜꯁꯦ ꯈ꯭ꯔꯤꯁꯇ ꯆꯍꯤ 1899ꯗ ꯃꯥꯔꯆꯀꯤ ꯇꯥꯡ 8ꯗ ꯀꯥꯟꯆꯤꯄꯨꯔ ꯀꯨꯟꯖꯣꯗ ꯄꯣꯛꯏ꯫ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯌꯥꯟꯕ ꯑꯏꯕꯅꯤ꯫ 1922ꯗ ꯀꯂꯀꯇꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ ꯄ꯭ꯔꯕꯦꯁꯤꯀꯥ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯕꯦꯔꯤ ꯍ꯭ꯋꯥꯏꯠ ꯃꯦꯗꯤꯀꯦꯜ ꯁ꯭ꯀꯨꯜꯗ ꯆꯍꯤ 5ꯒꯤ LM.P ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯒ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯍꯤ 9 ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1935ꯗ ꯌꯥꯝꯅ ꯅꯧꯅ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯡꯒꯥꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯐꯣꯡꯂꯝꯃꯤ꯫ ꯂꯩ ꯄꯔꯦꯡ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯦ, ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ, ꯑꯗꯨꯒ ꯃꯥꯙꯕꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯈꯛ ꯃꯍꯥꯛ ꯏꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1933ꯗ ꯂꯂꯤꯠ ꯃꯟꯖꯨꯔꯤ ꯄꯇꯤꯀꯥꯗ ꯐꯣꯡꯈꯤꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐꯣꯡꯈꯤꯕ ꯃꯍꯥꯛꯅ ꯏꯔꯝꯕ ꯅꯥꯇꯛ ꯗꯦꯕꯥꯌꯣꯅꯤ 1984ꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯡꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯇꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯋꯥꯔꯤꯅꯤ꯫ ꯗꯥꯛꯇꯔ ꯀꯃꯜ ꯃꯥ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯄꯣꯛꯈꯤꯕꯁꯤꯅ 1899ꯗ ꯃꯥꯔꯆꯀꯤ ꯇꯥꯡ 8ꯗ ꯄꯣꯛꯈꯤ꯫ ꯑꯃꯁꯨꯡ 1922ꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯈꯔ, ꯍꯥꯏꯗꯤ 1922ꯗ ꯀꯂꯀꯇꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ ꯄ꯭ꯔꯕꯦꯁꯤꯀꯥ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯕꯦꯔꯤ ꯍ꯭ꯋꯥꯏꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯆꯍꯤ 5ꯒꯤ LM.P ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯍꯤ 9 ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡ ꯆꯠꯂꯕ ꯂꯩ ꯄꯔꯦꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯤ ꯍꯥꯏꯔꯤꯕ ꯎꯄꯟꯌꯥꯁ, ꯃꯥꯙꯕꯤ ꯍꯥꯏꯔꯤꯕ ꯎꯄꯟꯌꯥꯁꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯎꯄꯟꯌꯥꯁꯅꯤ꯫ ꯂꯩ ꯄꯔꯦꯡ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯜꯖꯤꯠꯀꯤ ꯃꯔꯝꯗꯁꯨ ꯈꯖꯤꯛꯇꯪ ꯍꯥꯏꯔꯛꯀꯦ꯫ ꯈ꯭ꯔꯤꯁꯇ ꯆꯍꯤ ꯀꯌꯥꯅꯣ ꯁꯤ ꯐꯖꯅ ꯏꯔꯝꯗ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯄꯣꯛꯏ꯫ ꯀꯂꯀꯇꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ BA ꯅꯤ꯫
Manipuri wari misagi khutma amasung lamyan ba ibani magi leiko nungda 1946 ta Manipuri saita da ihan hanba wari misagi darik ni wari misada natana upaina amasung sering singsu irami ai basigi phong loba laik singji upanas ta thadokpa ima rohini nungsi wakhaiba wari misada na leiko nungda leinungsi haiba aduga serengda ketuki balmiki ikhaulangba sakuntala Sairangba Ate Atedana Netaji Subhash Chandra Bose Somsong Azad Hind Fauj Srimad Bhagavad Gita Aidi Hindu Dharma ki sing no like sing mang da mani hai na longna riba Srimad Bhagavad Gita Suraj Kumar Sitaljit na irami haidi class Sri Narottam Das ki Prarthana Vaishnav Padavali ki Saiwan Cycle French English to Manipuri dictionary asina singma mayam ma irami Paujel che Manipur Matam Lalit Manjari Patrika amasung Tarun Manipur gi sampadak editor su oirami 1967 da oja ama ogi matik chawa sintha pangthokpagi dama Bharat Sarkar na National Award su piki ei bagi leifamna Kaisangthong top lerak Imphal da ni asi jamna aigi se jamna ariba lai pudi haibi ade adum aina college tamlingai matamda najakhiba laik singi manungda amani Mathangda RK Elangwam Kristagi chahi 1934 da February ki tang 38 da Elangwam lekai ta pui mapung phaba mingna Elangwam Rajnikant Singha haibani Guwahati Vishwavidyalaya da BA ni kabi amadi wari misa ibani phongloba lairik singdi wari misa da chingya tamya 1955 da phongkiba yumgi mau Kalen thagi leipak lei adegi ekhoi upanas ta novel da na marup ani Natakta drama dana ekhoi yojana Ram Rajya Sereng dana Moirang Parba amadi phunga wari da thainagi mani muktani Lekhak Sangha Manipuri Sahitya Parishad State Kala Academy na singba sangstan kaya ga mari leinaraki Midieng ira makhal mathel na singba chefong singi sampadak orami Kristagi chahi 1981 da mahaki kalin thagi lepak leida Bharat Sahitya gi Academy mana pikhi ai bagi leifam na Kaisamthong Elangwam lekai Imphal dani RK Elangwam gi maramda mathang asidi ekhoi Manipuri Sahitya da toina yamna maming taba MK Binodini Krista listing machampan ga kunithoi da that means 1922 da yam haiba details sing se jamna kupna phangninga su Wikipedia da su MK Binodini gi adum phangi ai adum yang halake Wikipedia da su phangni ai asina Raja Ningthau Narsingha gi maramda yengambani Manipuri Ningthau MK Binodini gi maramda myamna search tawning balairagasu adum haidi Wikipedia da adum phangbigani asita lairgasida iramba details singsu ketang ai adum haijirake MK Binodini gi photo sida leire मैम आई वीडियो से नेट से कमाई तब आई खंग नमद्रे अनस्टेबल होइदबदुमाय तौरी MK Binodini की फोटो असिदा लेरे मम्मी से अदुदगी सॉरी अच्छा MK Binodini माय असि राइटर सिगी मरमदा अखोइगी खनदसु विकिपीडिया दसु लोइना अदुमक फंबिगनी माना इरंबा लाइक सिंग मैम अमा मैम पाबिरमगनी मागी डिटेल सिंगसु कनागुमना इसागी लैपटॉप नत्रगा स्टूडेंट सिंगना मसागी लैपटॉप नत्रगा कंप्यूटर लेत्रगा मसागी मोबाइल से अदुम यंगबिबे यागनी ai hujik haijirage MK Binodini gi maramda adi laika sida ibasi Wikipedia da laibasidi isagi mobile da kona search tawbasu adum phangani MK Binodini si 1922 da snapong da pui nongakhraba Maharaj Surachan Singhagi majai be mani Biswa Bharati gi graduate Manipuri Sahitya da wari misa ibi ama oina mahaksi sakhamni film script ibadasu maming chatli lila su i isai su i
ꯑꯏꯕꯒꯤ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯋꯥꯔꯤ ꯃꯆꯥꯗ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯅꯥꯇꯛꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯗ ꯑꯁꯪꯕ ꯅꯣꯡꯖꯥꯕꯤ ꯑꯗꯒꯤ ꯅꯣꯕꯦꯜꯗ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯁꯤꯁꯨ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠꯇ ꯏꯟꯗ꯭ꯔꯖꯤꯠ ꯑꯁꯤꯅꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯔꯨꯞ ꯔꯥꯒ ꯃꯅꯤꯄꯨꯔ ꯐꯤल्म ꯗꯦꯕꯂꯞꯃꯦꯟट ꯀꯣꯔꯄꯣꯔꯦꯁꯟꯅꯆꯤꯡꯕ ꯁꯪꯁꯊꯥꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯤ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1966ꯗ ꯑꯏꯕꯤꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤषꯠꯅ ꯌꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯃꯦꯃꯣꯔꯤꯌꯦꯜ ꯁꯅꯥꯒꯤ ꯃꯦꯗꯜ ꯄꯤꯈꯤ ꯈ꯭ꯔꯤꯁꯇꯒꯤ 1979ꯗꯅ ꯃꯍꯥꯛꯀꯤ ꯎꯄꯟꯌꯥꯁ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭ಯ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯄꯤꯈꯤ ꯃꯍꯥꯛꯅ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯌꯥꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤꯗꯃꯛ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯗꯃ ꯁ꯭ꯔꯤ ꯎꯄꯥꯙꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯑꯏꯕꯤꯒꯤ ꯂꯩꯐꯝꯅ ꯌꯥꯏꯁ꯭ꯀꯨꯜ ꯍꯤꯔꯨꯍꯟꯕ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗꯅꯤ ꯏꯃꯥ ꯑꯦꯝ ꯀꯦ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ ꯔꯤꯁꯦꯟꯠꯂꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯦꯛꯖꯦꯛ ꯗꯦꯠꯇꯨꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯁꯤꯗ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤꯁꯦ ꯑꯦꯝ ꯀꯦ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ ꯂꯩꯈꯤꯗꯕꯁꯦ 17 ꯖꯅꯋꯥꯔꯤ 2011ꯗ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯥꯏꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯋꯤꯀꯤꯄꯤꯗꯤꯌꯥꯒꯤ ꯗꯤꯇꯦꯜꯁ ꯃꯇꯨꯡ ꯏꯟꯅ novelist, short story writer, playwright of Ladies Citizenship Indian, notable awards, Jamini Sundar Guha, Gold Medal 1966, Padma Shri 1976, Sahitya Academy Award 1979. ꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯗꯤꯇꯦꯜꯁꯇ ꯀꯔꯤꯒꯨꯝꯕ ꯆꯠꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯗꯨꯝ ꯆꯠꯂꯒ ꯗꯥꯛꯇꯔ ꯀꯃꯜꯒꯤꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯅꯤ ꯃꯊꯪꯗ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁ ꯁꯤꯡꯍ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1932ꯗ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛ ꯏꯝꯐꯥꯜꯗ ꯄꯣꯛꯏ ꯒꯨꯋꯥꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ ꯀꯣꯃꯔꯁ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯃꯁꯨꯡ ꯏꯁꯩ ꯏꯕꯅꯤ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯋꯥꯔꯤ ꯃꯆꯥꯗ ꯏꯆꯦꯒꯤ ꯁꯝ ꯑꯃꯁꯨꯡ ꯃꯪꯒꯤ ꯏꯁꯩ ꯀꯜꯆꯔꯦꯜ ꯐ꯭ꯔꯣꯝ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭য ꯄꯔꯤषꯠꯅꯆꯤꯡꯕ ꯁꯪꯁꯊꯥꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯛꯏ ꯀꯜꯆꯔꯦꯜ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯈꯤ ꯁꯥꯍꯤꯇ꯭য ꯑꯃꯁꯨꯡ ꯔꯤꯇꯨꯒꯤ ꯁꯝꯄꯥꯗꯛꯁꯨ ꯑꯣꯏꯈꯤ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1986ꯗ ꯑꯏꯕꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯃꯪꯒꯤ ꯏꯁꯩꯗ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭য ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯄꯤꯈꯤ ꯑꯏꯕꯒꯤ ꯂꯩꯐꯝꯅ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛ ꯏꯝꯐꯥꯜꯅꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯔꯥꯏꯇꯔ ꯑꯃꯈꯛ ꯀꯁꯥꯔ ꯂꯝꯗꯝꯗꯒꯤ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯣꯟ ꯀꯁꯥꯔꯒꯤ ꯄꯂꯥꯔꯕꯣꯟ ꯂꯝꯗꯝꯗꯒꯤ ꯂꯥꯛꯂꯒ ꯂꯩꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯔꯝꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟꯒꯤ ꯃꯔꯝꯗꯁꯨ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯩ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯩ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟꯒꯤ ꯃꯔꯝꯗ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟ ꯃꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯩꯅ ꯄꯥꯈꯤꯕꯗ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯃꯁꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯍꯥꯏꯗꯤ ꯕꯦꯁ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅ ꯂꯥꯏꯔꯕꯒꯤ ꯆꯥꯡꯗ ꯑꯁꯨꯛ ꯌꯧꯅ ꯍꯦꯟꯃꯟꯈꯤꯗꯅ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯐꯥꯖꯕ ꯏꯂꯤꯁꯥꯗꯨꯃꯛ ꯐꯥꯎꯕ ꯃꯁꯥꯒꯤꯅꯤ ꯍꯥꯏꯕ ꯊꯝꯕ ꯉꯝꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯝꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟꯁꯦ ꯁꯣꯔꯤ ꯃꯌꯥꯝ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯐꯪꯗꯦ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁꯤꯡ ꯄꯤꯗꯨꯅ ꯂꯩ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯒꯤ ꯔꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟ ꯁꯤꯡꯍꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯑꯗꯨꯃꯛꯄꯨ ꯆꯪꯉꯔꯣꯏꯒꯦ ꯋꯦꯕꯁꯥꯏꯠꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖ ꯃꯣꯍꯟꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯐꯣꯇꯣꯗꯤ ꯏꯃꯦꯖ ꯑꯝꯇꯪ ꯌꯦꯡꯁꯤ
ꯁꯤꯕꯨ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯈꯨꯟꯖꯥꯃꯣꯍꯟꯂ? ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ HSꯇ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯗ ꯂꯨꯄꯥꯒꯤ ꯃꯤꯅꯣꯛ ꯍꯥꯏꯅ ꯑꯃꯈꯛ ꯄꯥꯔꯛꯈꯤ, ꯃꯗꯨꯁꯨ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯗ ꯂꯤꯕ꯭ꯔꯥ ꯑꯣꯐꯤꯁ ꯍꯥꯡꯖꯟꯈ꯭ꯔꯦ, ꯃꯌꯥꯝꯗ ꯏꯟꯇꯔꯞ ꯇꯧꯔꯦ, ꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯪꯗꯦ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯃꯔꯝꯗ꯫ ꯐꯔꯦ, ꯐꯪꯗ꯭ꯔꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯔꯒ ꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯕꯨꯛ ꯑꯁꯤꯗ ꯏꯔꯤꯕ ꯃꯑꯣꯡꯁꯤ꯫ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯁꯦ ꯑꯩꯈꯣꯏꯒꯤ 1935ꯗ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯀꯁꯥꯔꯒꯤ ꯄꯂꯥꯔꯕꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯣꯛꯏ꯫ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯄꯣꯛꯏ꯫ ꯒꯨꯋꯥꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ MA ꯏꯀꯣꯅꯣꯃꯤꯛꯁꯅꯤ, ꯏꯀꯣꯅꯣꯃꯤꯛꯁ ꯑꯣꯅꯔꯁ ꯂꯧꯔꯛꯄ MAꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯏꯕ ꯑꯏꯕꯅꯤ꯫ ꯕꯪꯂꯥꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯗꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯔꯨꯕꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ, ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯂꯤꯇꯔꯦꯆꯔꯒ ꯂꯩꯕ ꯁ꯭ꯇꯦꯇꯁꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯗꯒꯤꯁꯨ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯋꯥꯔꯤ ꯃꯆꯥꯗ ꯆꯦꯟꯈꯤꯗ꯭ꯔꯕ ꯏꯆꯦꯜ, ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ, ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕ, ꯕꯁꯟꯇ ꯃꯃꯩꯒꯤ ꯀꯣꯀꯤꯜ, ꯂꯝꯀꯣꯏ ꯋꯥꯔꯤꯗꯅ ꯁꯣꯚꯤꯌꯦꯠꯀꯤ ꯂꯩꯕꯥꯛꯇ, GDR ꯗꯥꯏꯔꯤ, ꯑꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯠꯇꯅ ꯁꯟꯙꯥ ꯊꯥꯎꯃꯩꯒꯤ ꯃꯩꯔꯤ, ꯁꯃꯥꯂꯣꯆꯅꯗ ꯁꯥꯍꯤꯇ꯭ꯌꯗ ꯃꯤꯠꯌꯦꯡ ꯑꯃ, ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯇꯒꯤ ꯑꯣꯏꯕ ꯃꯩꯔꯤꯛ ꯆꯦꯐꯣꯡꯒꯤ ꯁꯝꯄꯥꯗꯛ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1974ꯗ ꯑꯏꯕꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯗ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤꯒꯤ ꯃꯅꯥ ꯐꯪꯈꯤ꯫ ꯑꯏꯕꯒꯤ ꯂꯩꯐꯝꯅ ꯎꯔꯤꯄꯣꯛ, ꯌꯥꯝꯕꯦꯝ ꯂꯩꯀꯥꯏ, ꯏꯝꯐꯥꯜꯗꯅꯤ꯫ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟ ꯀꯁꯥꯔ ꯂꯝꯗꯝꯗ ꯄꯣꯛꯆꯔꯕꯁꯨ ꯃꯍꯥꯛ ꯃꯃꯩꯊꯪꯗ ꯏꯝꯐꯥꯜꯗ ꯂꯩꯈꯤ꯫ ꯃꯥꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅꯤ꯫ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯔꯨꯕ ꯃꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ, ꯂꯥꯏꯔꯕꯁꯤꯒꯤ ꯄꯨꯟꯁꯤꯁꯦ, ꯃꯇꯝ ꯑꯗꯨꯗ ꯀꯁꯥꯔ ꯂꯝꯗꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ, ꯃꯃꯤ ꯇꯥꯕ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯐꯥꯖꯕ, ꯃꯈꯨꯠꯃꯛꯅ ꯐꯥꯖꯕ, ꯍꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯂꯤꯁꯥꯗꯣ ꯆꯥꯕ ꯐꯪꯍꯧꯗꯕ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥ, ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯜꯂꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯅꯤꯂꯕꯤꯔ ꯁꯥꯁꯇ꯭ꯔꯤ, ꯆꯍꯤ 1927ꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯚꯥꯒꯕꯇꯤ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯑꯁꯥꯝ ꯁꯪꯁꯀ꯭ꯔꯤꯠ ꯕꯣꯔꯗꯀꯤ ꯁꯥꯁꯇ꯭ꯔꯤ, ꯔꯥꯁꯇ꯭ꯔꯚꯥꯁꯥ ꯄ꯭ꯔꯆꯥꯔ ꯁꯃꯤꯇꯤꯒꯤ ꯋꯥꯔꯙꯥꯒꯤ ꯔꯥꯁꯇ꯭ꯔꯚꯥꯁꯥ ꯔꯠꯅ ꯑꯃꯁꯨꯡ ꯕꯅꯥꯔꯁ ꯍꯤꯟꯗꯨ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ ꯑꯦꯗꯃꯤꯁꯟ ꯃꯦꯇ꯭ꯔꯤꯛꯅꯤ, ꯃꯦꯇ꯭ꯔꯤꯛꯀ ꯆꯞ ꯃꯥꯟꯅꯕ꯫ ꯀꯕꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯏꯕꯅꯤ꯫ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯁꯩꯔꯦꯡꯗ ꯑꯍꯤꯡ ꯂꯤꯛꯂꯥ, ꯈꯣꯡꯖꯣꯝ ꯇꯤꯔꯊ, ꯏꯊꯛ ꯏꯄꯣꯝ, ꯁꯟꯙ꯭ꯌꯥꯒꯤ ꯏꯁꯩ, ꯋꯥꯔꯤ ꯃꯆꯥꯗ ꯕꯁꯟꯇꯤ ꯆꯔꯣꯡ, ꯇꯠꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯩꯄꯨꯜ, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ, ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠ, ꯃꯅꯤꯄꯨꯔ ꯁꯪꯁꯀ꯭ꯔꯤꯠ ꯄꯔꯤꯁꯠ, ꯕꯤꯁ꯭ꯋ ꯍꯤꯟꯗꯨ ꯄꯔꯤꯁꯠ, ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯅꯠꯇ꯭ꯌꯅꯥꯂय, ꯒꯤꯇꯥ ꯃꯟꯗꯜꯅꯆꯤꯡꯕ ꯁꯪꯁꯊꯥꯟ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯁꯪꯁꯊꯥꯟ ꯈꯔꯒꯤꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1973ꯗ
ꯑꯏꯕꯗ ꯃꯍꯥꯛꯀꯤ ꯏꯊꯛ ꯏꯄꯣꯝꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯅ ꯖꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯃꯦꯃꯣꯔꯤꯌꯦꯜ ꯁꯅꯥꯒꯤ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1988 ꯑꯃꯁꯨꯡ 89ꯗ ꯃꯍꯥꯛꯀꯤ ꯇꯠꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯩꯄꯨꯜꯗ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭य ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯃꯊꯪꯁꯤꯠꯅ ꯄꯤꯈꯤ꯫ ꯑꯏꯕꯒꯤ ꯂꯩꯐꯝꯅ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯚꯒꯕꯇꯤ ꯂꯩꯀꯥꯏ ꯏꯝꯐꯥꯜꯅꯤ꯫ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯅꯤꯜꯕꯤꯔ ꯁꯥꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯔꯥꯏꯇꯔ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯎꯖꯔꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯁꯤꯡ, ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯃꯆꯥ ꯏꯕꯁꯤꯡꯒꯤ ꯁꯝꯂꯞꯄ ꯁꯣꯔꯠ ꯅꯣꯠꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯂꯕ ꯗꯤꯇꯦꯜꯁ ꯑꯃꯅꯤ꯫ ꯁ꯭ꯔꯤ ꯕꯤꯔꯦꯟꯒꯤ ꯃꯔꯝꯗ ꯃꯊꯪꯗ ꯆꯍꯤ 1945ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯎꯔꯤꯄꯣꯛ ꯑꯆꯣꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯒꯨꯋꯥꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ BA ꯅꯤ꯫ ꯀꯕꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯃꯆꯥ ꯏꯕꯅꯤ, ꯂꯤꯂꯥꯁꯨ ꯏ, ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯁꯩꯔꯦꯡꯗ ꯇꯣꯜꯂꯕ ꯁꯥꯗꯨꯒꯤ ꯋꯥꯈꯜ, ꯃꯁꯤꯅ ꯏꯝꯐꯥꯜꯒꯤ ꯋꯥꯔꯤꯅꯤ, ꯃꯄꯥꯟ ꯅꯥꯏꯗꯕꯁꯤꯗ ꯑꯩ, ꯋꯥꯔꯤ ꯃꯆꯥꯗꯅ ꯂꯩꯆꯤꯜꯂꯛꯀꯤ ꯊꯥꯖ, ꯃꯤ ꯁꯨꯝꯅꯕ ꯀꯣꯜꯂꯨ, ꯂꯤꯂꯥꯗ ꯍꯜꯂꯛꯄ ꯑꯁꯤꯅꯆꯤꯡꯕ꯫ ꯔꯥꯏꯇꯔꯁ ꯐꯣꯔꯝ, ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯅꯆꯤꯡꯕ ꯁꯪꯁꯊꯥꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1973ꯗ ꯃꯍꯥꯛꯀꯤ ꯇꯣꯜꯂꯕ ꯁꯥꯗꯨꯒꯤ ꯋꯥꯈꯜꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ, ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1990ꯗꯅ ꯃꯄꯥꯟ ꯅꯥꯏꯗꯕꯁꯤꯗ ꯑꯩ ꯍꯥꯏꯕꯁꯤꯗ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯖꯝ ꯒꯨꯅꯣ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1927ꯗ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯒꯨꯋꯥꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ BA ꯅꯤ꯫ ꯃꯃꯤꯡ ꯆꯠꯂꯕ ꯎꯄꯩꯅꯥꯁꯀꯥꯔ ꯑꯃꯁꯨꯡ ꯋꯥꯔꯤ ꯃꯆꯥ ꯏꯕꯅꯤ꯫ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯎꯄꯩꯅꯥꯁꯇ ꯂꯃꯟ, ꯈꯨꯗꯣꯜ, ꯑꯩꯈꯣꯏꯇꯥꯗ, ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ, ꯏꯄꯥꯝ ꯃꯩꯍꯧꯔꯦ, ꯋꯥꯔꯤ ꯃꯆꯥꯗ ꯐꯤꯖꯡ ꯃꯔꯨꯝꯗ, ꯂꯪꯖꯤꯟ ꯃꯥꯡꯈ꯭ꯔꯕ ꯀꯤꯁꯤ, ꯈꯨꯗꯥꯡꯒꯤ ꯁꯝꯕ꯭ꯔꯨ ꯑꯁꯤꯅꯆꯤꯡꯕ꯫ ꯑꯩ ꯌꯥꯝ ꯇꯦꯟꯇꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯃꯊꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯝ ꯕꯤꯅꯣꯗ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯅꯠꯇꯦ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥꯁꯝ ꯕꯤꯅꯣꯗꯀꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯩꯅ ꯄꯨꯔꯛꯀꯗꯧꯔꯤꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥ ꯁꯅꯥꯁꯝ ꯕꯤꯅꯣꯗꯀꯤꯅꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1946ꯀꯤ ꯃꯥꯔꯆ ꯊꯥꯗ ꯀꯁꯥꯔꯒꯤ ꯀꯣꯔꯩꯀꯥꯟꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯄꯣꯛꯏ꯫ ꯎꯄꯩꯅꯥꯁ ꯑꯃꯁꯨꯡ ꯋꯥꯔꯤ ꯃꯆꯥ ꯏꯕꯅꯤ꯫ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯎꯄꯩꯅꯥꯁꯇ ꯏꯕꯦꯝꯍꯜ, ꯆꯟꯗ꯭ꯔꯀꯥꯟꯇ ꯑꯃꯁꯨꯡ ꯀꯂꯥꯕꯇꯤ꯫ ꯄꯥꯝꯖꯗꯦ, ꯑꯃꯨꯕ ꯖꯥꯠꯁꯦ, ꯋꯥꯔꯤ ꯃꯆꯥꯗ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ, ꯗ꯭ꯔꯃꯥꯗ ꯏꯟꯗꯨ-ꯄ꯭ꯔꯚꯥ꯫ ꯑꯁꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ಯ ꯄꯔꯤꯁꯠꯀ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1987ꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ಯ ꯄꯔꯤꯁꯠ ꯏꯝꯐꯥꯜꯒꯤ 52ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯃꯍꯥꯛꯀꯤ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯍꯥꯏꯕꯁꯤꯗ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯁꯅꯥꯒꯤ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯏꯕ ꯑꯃꯅꯤ꯫ ꯑꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ, ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ 2-3ꯃꯨꯛꯇ ꯐꯥꯔꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯈꯤꯗꯕ꯫ ꯃꯊꯪ ꯑꯁꯤ ꯑꯩ ꯉꯝꯂꯒꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯖꯔꯒ ꯑꯏꯕꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯊꯪꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯄꯨꯖꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯪꯅꯖꯩ, ꯈꯨꯅꯨꯡ ꯂꯤꯆꯠ ꯁꯥꯖꯠ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯪꯅꯩ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯀꯣ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ꯫ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯀꯣꯟꯇꯦꯟꯁ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯕ, ꯊꯥꯔꯣꯟ, ꯑꯗꯒꯤ ꯂꯝꯇꯥ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯁꯖꯤꯕꯨ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯏꯉꯥ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯏꯉꯦꯟ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯊꯧꯋꯥꯟ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯂꯥꯡꯕꯟ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯃꯦꯔꯥ ꯊꯥꯗ ꯏꯔꯥꯠꯀꯗꯕ, ꯁꯨꯝ ꯂꯥꯛꯂꯒ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯥꯏꯖ ꯏꯔꯩꯃ ꯇꯤꯟ ꯅꯤꯡꯊꯧ, ꯅꯣꯡꯈꯣꯡꯕ, ꯊꯥꯡꯋꯥꯏ ꯃꯥꯔꯍꯪꯕ,
ꯁꯅꯥ ꯂꯝꯑꯣꯛ ꯆꯨꯞ ꯁꯥꯕꯒꯤ ꯃꯑꯣꯡ ꯂꯪꯆꯥꯛ ꯊꯥꯛꯄ ꯂꯧꯇꯥꯔꯣꯟ ꯐꯧꯀꯨꯔꯣꯟ ꯃꯆꯥ ꯄꯣꯛꯂꯒ ꯇꯧꯒꯗꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯝꯂꯦꯟ ꯁꯤꯊꯤꯟ ꯄꯨꯔꯣꯏ ꯂꯩꯀꯣꯏꯕ ꯃꯊꯧ ꯌꯥꯡꯖꯤꯟꯕ ꯂꯥꯏꯅꯤꯡꯊꯧ ꯄꯥꯡꯈꯪꯕ ꯈꯨꯔꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯔꯥꯠꯄꯒꯤ ꯇꯦꯡꯊꯥ ꯂꯥꯏꯁꯣꯟ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯗꯤꯇꯦꯜꯁꯤꯡ ꯏꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛꯇ ꯅꯨꯡꯉꯥꯏꯔꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯀ ꯐꯪꯅꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎꯗ ꯂꯟꯖꯥꯎ ꯑꯃꯁꯨꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕ ꯅꯤꯃꯥꯏ ꯆꯔꯟ ꯔꯥꯏꯇꯔ ꯑꯁꯤ ꯅꯤꯃꯥꯏ ꯆꯔꯟ ꯉꯁꯤ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯑꯃꯁꯨꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯌꯦꯡꯂꯒ ꯃꯇꯦꯛ ꯑꯃꯈꯛꯄꯨꯗꯤ ꯄꯥꯈꯠꯂꯨꯏ꯫ ꯑꯍꯥꯟꯕ ꯆꯦꯞꯇꯔꯁꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯗꯤꯇꯦꯜꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯑꯃꯁꯨꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯕ ꯈꯨꯔꯥꯏꯖꯝ ꯅꯤꯃꯥꯏ ꯆꯔꯟ ꯏꯃꯥꯈꯣꯜ ꯄꯕ꯭ꯂꯤꯀꯦꯁꯟꯁ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯔꯖꯩꯂꯨ ꯑꯋꯥꯡ ꯄꯣꯠꯁꯥꯡꯕꯝ ꯏꯝꯐꯥꯜ ꯏꯁꯠ꯫ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯕ ꯀꯟꯗꯤꯁꯟꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯏꯕꯁꯤꯅꯀꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯑꯩ ꯄꯥꯔꯒ ꯃꯇꯦꯛ ꯈꯛꯇꯪ ꯃꯌꯥꯝ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯑꯃꯁꯨꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯟ ꯂꯥꯛꯂꯝꯗꯥꯏꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯞꯇꯔꯁꯤꯒꯤ ꯃꯃꯤꯡꯅꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯑꯃꯁꯨꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯟ ꯂꯥꯛꯂꯝꯗꯥꯏꯗ ꯑꯩꯒꯤ ꯄꯨꯟꯁꯤ꯫ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝꯗꯣ ꯃꯊꯪ ꯃꯊꯪ ꯑꯣꯏꯔꯛꯈꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯎꯈꯤꯕ ꯈꯪꯈꯤꯕ ꯇꯥꯈꯤꯕ ꯑꯃꯁꯨꯡ ꯏꯁꯥꯒ ꯀꯣꯟꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯋꯥꯕꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯁꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯋꯥꯕꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯁꯨꯅꯤ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟꯖꯥꯎꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯈꯤꯕ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯁꯍꯔꯗ ꯖꯄꯥꯟꯅ ꯕꯣꯝ ꯊꯥꯗꯈꯤꯕ꯫ ꯆꯍꯤ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯆꯍꯤ 50ꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯍꯦꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯣꯏꯈꯤꯕ ꯑꯩꯍꯥꯛꯁꯨ ꯉꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏꯅꯨꯡꯗ ꯇꯁꯦꯡꯅ ꯃꯃꯤ ꯇꯥꯔꯤ꯫ ꯈꯜꯂꯨꯕꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯛꯄ꯫ ꯑꯩꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯏꯆꯦꯜ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯤ꯫ ꯑꯩꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯔꯕꯗ ꯄꯤꯇꯠ ꯄꯥꯇꯠꯄ ꯑꯣꯏꯅ ꯍꯤꯡꯍꯧꯔꯕ ꯂꯥꯏꯕꯛ ꯊꯤꯍꯧꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯅꯧꯕ ꯐꯤꯔꯦꯞ ꯑꯣꯏꯔꯒꯗꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯒꯤ ꯑꯣꯏꯅ ꯄꯩꯁꯤꯜꯂꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯁꯤꯐꯥꯏ ꯇꯦꯡꯒꯣꯜꯒꯤ ꯁꯛꯇꯝ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯆꯅꯤꯡ ꯇꯥꯈꯤꯗꯕ ꯃꯤꯀꯨꯞ ꯀꯌꯥ꯫ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒꯤ ꯃꯐꯝꯗ ꯁꯝꯂꯞꯅ ꯃꯔꯛ ꯃꯔꯛꯇ ꯂꯝꯕꯤ ꯋꯥꯔꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯅ ꯀꯟꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨ ꯏꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯄꯤꯕꯤꯔꯛꯈꯤꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯈꯤ꯫ ꯏꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯏꯊꯣꯛꯄ ꯉꯝꯈꯤꯗꯕꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎꯒꯤ ꯃꯔꯝꯗ ꯈꯪꯖ ꯎꯖꯍꯧꯕ ꯇꯥꯖꯈꯤꯕ ꯈꯔꯗꯪ ꯑꯗꯨꯕꯨ ꯄꯥꯎꯗꯝꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃ ꯑꯣꯏꯅ ꯄꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯄꯥꯎꯗꯝꯖꯔꯤ꯫
ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯕꯣꯝ ꯊꯥꯗꯒꯗꯕ ꯆꯍꯤ ꯑꯃꯔꯣꯝ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯀꯤ ꯆꯍꯤ 9 ꯁꯨꯔꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯂꯝꯂꯣꯡ ꯕꯖꯥꯔꯒꯤ ꯃꯈꯥ ꯊꯪꯕ ꯑꯌꯥꯡꯄꯜꯂꯤꯒꯤ ꯅꯣꯡꯆꯨꯞ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏꯗꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯤ ꯁ꯭ꯔꯤ ꯈꯨꯔꯥꯏꯖꯝ ꯑꯉꯧ ꯁꯤꯡꯍ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯃꯥꯗꯤ ꯑꯩꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯛꯇꯝꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯖꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯑꯁꯤꯇ ꯈꯪꯖꯩ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯤꯙꯨꯃꯨꯈꯤ ꯗꯦꯕꯤ ꯆꯤꯉꯥꯝꯈꯥ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯀꯣꯏꯖꯝ ꯅꯤꯉꯣꯜꯅꯤ꯫ ꯏꯌꯥꯝꯕ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯒꯤ ꯅꯥꯔꯛꯂꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯂꯒ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕꯗꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯥꯖꯈꯤ꯫ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯔꯥꯖꯃꯅꯤ ꯁꯤꯡꯍ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯈꯨꯔꯥꯏꯖꯝ ꯇꯥꯇꯦꯟꯗ꯭ꯔ ꯍꯥꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯈꯪꯅꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯃꯥꯜꯂꯤ꯫ ꯃꯍꯥꯛꯃꯨꯛ ꯋꯥꯡ ꯆꯥꯎꯕ, ꯃꯁꯥ ꯃꯎ ꯐꯕ, ꯃꯇꯝ ꯑꯗꯨꯒꯤꯁꯨ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯒꯠꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯤꯌꯦꯇꯔ ꯑꯃꯗ ꯃꯍꯥꯚꯥꯔꯠꯀꯤ ꯂꯤꯂꯥ ꯁꯥꯟꯅꯅꯕ ꯈꯨꯔꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡꯕꯒꯤ ꯂꯝꯄꯥꯛꯇ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯑꯃ ꯁꯦꯝꯈꯤꯕ ꯑꯣꯏꯔꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯁ꯭ꯇꯦꯖ ꯗꯦꯀꯣꯔꯦꯁꯟꯒꯤꯗꯃꯛ ꯂꯤꯂꯥ ꯁꯥꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯐꯤꯖꯪꯅꯆꯤꯡꯕ ꯋꯥꯏꯅꯅꯕ ꯃꯇꯝ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯨꯕꯗ ꯃꯅꯤꯄꯨꯔꯤꯁꯔ ꯃꯍꯥꯔꯥꯖ ꯁꯔ ꯆꯨꯔꯥꯆꯥꯟ ꯁꯤꯡꯍꯅ ꯏꯌꯥꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯗꯣꯛꯅ ꯄꯦꯟꯕꯤꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯈꯤ ꯍꯥꯏ: "ꯏꯕꯦꯝꯃ, ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯔꯛꯎ꯫ ꯍꯦ, ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯎꯅꯦ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ"꯫ ꯑꯁꯨꯝꯅ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁ꯭ꯔꯤꯌꯨꯠꯅ ꯍꯥꯏꯔꯛꯂꯕꯗ ꯐꯤꯖꯪ ꯋꯥꯏꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕꯗꯣ ꯊꯣꯏꯗꯣꯛꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯅꯁꯨ ꯑꯍꯜꯁꯤꯡꯅ ꯂꯤꯕꯤꯔꯝꯃꯤ꯫ ꯐꯤꯖꯪ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯔꯤꯌꯨꯠꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯈꯤ ꯍꯥꯏ: "ꯅꯪ ꯀꯔꯤꯒꯤ ꯁꯥꯔꯤ ꯁꯚꯥ ꯄꯔꯕꯗꯨꯗ ꯗꯨꯔꯖꯣꯙꯣꯟ ꯁꯥꯖꯔꯤ ꯅꯅꯥꯏ? ꯅꯪ ꯀꯔꯤ ꯁꯥꯔꯤ ꯁꯚꯥ ꯄꯔꯕꯗꯨꯗ ꯗꯨꯔꯖꯣꯙꯣꯟ ꯁꯥꯖꯔꯤ ꯅꯅꯥꯏ"? ꯍꯥꯏꯅ ꯏꯌꯥꯝꯕꯅ ꯈꯨꯝꯂꯕꯗ, "ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯌꯦꯡꯕ ꯂꯥꯛꯀꯅꯤꯀꯣ꯫ ꯅꯪ ꯂꯩ ꯄꯔꯦꯡ ꯈꯣꯏꯗꯧ ꯌꯧꯕ ꯑꯃ ꯁꯤꯔꯝꯒꯗꯕꯅꯤ" ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯗꯨꯔꯖꯣꯙꯣꯟ ꯁꯥꯕꯗ ꯁꯤꯅꯅꯕ ꯈꯣꯏꯗꯧ ꯌꯧꯕ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯦꯡꯂꯒ ꯁꯤꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯁ꯭ꯔꯤꯌꯨꯠ ꯃꯍꯥꯔꯥꯖ ꯆꯨꯔꯥꯆꯥꯟ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯚꯥ ꯄꯔꯕꯗꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣꯅ ꯇꯠꯇꯅ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯀꯧꯈꯠꯄꯤꯈꯤ ꯍꯥꯏꯅꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯁ꯭ꯔꯤꯌꯨꯠꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃ ꯏꯌꯥꯝꯕ ꯑꯗꯨꯗ ꯄꯤꯕꯤꯅꯤꯡꯕꯒꯤ ꯑꯁꯥ ꯇꯧꯈꯤꯕ ꯑꯣꯏꯔꯃꯥꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯆꯝꯖꯔꯕ ꯏꯄꯥꯅ "ꯅꯅꯥꯏ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗ ꯑꯔꯥꯟꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯤ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯨꯕꯗꯒꯤ ꯑꯁꯨꯝ ꯏꯪꯊꯈꯤꯕ ꯑꯣꯏꯔꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨꯗꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕ ꯃꯇꯝ ꯑꯗꯨꯒꯤꯁꯨ ꯑꯣꯏꯅ ꯃꯃꯤꯡ ಚꯠꯂꯕ ꯏꯌꯥꯝꯕ ꯑꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕꯗ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯟꯇꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯈꯤꯕꯅꯤ꯫ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯄꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 4 ꯂꯩꯍꯧꯔꯤ꯫ ꯏꯊꯛꯇ ꯏꯆꯦ 2, ꯏꯈꯥꯗ ꯏꯆꯜ 1꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ ꯁꯔꯀꯥꯔꯒꯤ ꯂꯧꯎꯁꯪꯗ ꯑꯃꯤꯟ ꯑꯣꯏꯔꯝꯕꯅꯤ꯫ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯄꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯔꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯁꯤꯟꯖꯕꯗ ꯆꯥꯕ ꯊꯛꯄ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇ꯭ꯔꯕꯁꯨ
ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯔꯤꯒ ꯂꯣꯏꯅꯅ ꯏꯄꯥ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯂꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯏꯃꯥ ꯂꯩꯇ꯭ꯔꯦ, ꯏꯄꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯏꯄꯥꯗꯤ ꯒꯧꯔꯤꯌ ꯕꯩꯁꯅꯕ ꯙꯔꯃꯗ ꯂꯨꯞꯆꯕ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯑꯣꯏꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯌꯥ ꯄꯥꯝꯖꯕꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯣꯠ ꯁꯪꯀꯤꯔꯇꯣꯟꯅꯆꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯒꯤ ꯒꯧꯔ ꯂꯤꯂꯥꯗ ꯚꯥꯔꯇꯤ ꯒꯣꯁꯥꯏ ꯁꯥꯈꯤꯕꯁꯨ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯠꯁꯪꯒꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯍꯩꯅꯖꯈꯤꯕ ꯊꯕꯛꯅꯤ꯫ ꯊꯕꯛ ꯆꯤꯜꯂꯕ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯀꯤ ꯆꯟꯗꯣꯟ ꯊꯤꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯆꯩꯇꯟꯌ ꯆꯔꯤꯇꯥꯃꯤꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃ ꯑꯩꯕꯨ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯄꯥꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯆꯟꯗꯣꯟ ꯊꯤꯟꯅ ꯊꯤꯟꯅ ꯑꯩꯍꯥꯛꯅ ꯄꯥꯔꯤꯕꯗꯨ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯛꯁꯨ ꯇꯤꯟꯖꯅꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯍꯥꯛꯀꯤ ꯏꯄꯥꯗꯣ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯔꯦ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯆꯦ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯕꯗ ꯃꯇꯝ ꯑꯗꯨꯒꯤꯗꯤ ꯉꯟꯅ ꯆꯍꯤ 34-35ꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕꯅꯤꯅ ꯏꯆꯦꯒꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯔꯝꯗꯁꯨ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯂꯥꯛꯂꯝꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯒꯤ ꯊꯕꯛꯇꯤ ꯏꯄꯥꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯣꯠꯅꯕꯤꯈꯤ꯫ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯗꯅ ꯏꯪꯒ꯭ꯔꯥꯖꯤ ꯑꯃꯁꯨꯡ ꯕꯦꯡꯒꯣꯂꯤ ꯇꯦꯛꯁ ꯕꯨꯛꯁꯤꯡ ꯇꯝꯕꯤꯈꯤ꯫ ꯑꯃꯁꯨꯡ ꯕꯦꯡꯒꯣꯂꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯅꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯅꯕ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯕ ꯊꯣꯛꯂꯦ꯫ ꯈꯔ ꯂꯩꯔꯒ ꯈꯨꯔꯥꯏ LP ꯁ꯭ꯀꯨꯜꯗꯒꯤ ꯅꯤꯝꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯄꯔꯤꯈꯥ ꯌꯥꯎꯍꯜꯂꯒ 1942ꯗ ꯊꯥꯡꯃꯩꯕꯟ UPꯗ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯂꯦ꯫ ꯁ꯭ꯀꯨꯜ ꯇꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯏꯪꯒ꯭ꯔꯥꯖꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯣꯟꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤꯅ ꯀ꯭ꯂꯥꯁ 2 ꯑꯃꯁꯨꯡ 3ꯗ ꯏꯪꯂꯤꯁ ꯄꯔꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯔꯨꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯑꯪꯀꯗꯗꯤ ꯐꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯇꯤꯟꯁꯤꯟꯕꯒꯤ ꯑꯪꯀ ꯑꯃ ꯏꯄꯥꯅ ꯍꯟꯅ ꯍꯟꯅ ꯇꯥꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯈꯪꯃꯜꯂꯛꯇ꯭ꯔꯕꯗ ꯏꯄꯥꯅ ꯍꯥꯏꯈꯤꯕ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯉꯤ, ꯅꯪ ꯑꯪꯀꯗꯤ ꯀꯌꯥ ꯍꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ"꯫ ꯑꯆꯨꯝꯕꯃꯛ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯩꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯒꯤ ꯑꯪꯀꯗ꯫ ꯑꯃꯔꯣꯝꯗ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯖꯕ ꯐꯪꯈꯤꯗ꯭ꯔꯕ ꯏꯃꯥ ꯑꯣꯏꯕꯅ ꯑꯩꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯃꯔꯛꯇ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯗ ꯀꯔꯤꯅꯣ ꯑꯃ ꯇꯦꯡꯀꯣꯠꯇ ꯅꯩꯔꯒ ꯄꯤꯊꯛꯈꯤꯕ, ꯅꯥ ꯍꯨꯠꯄꯗ ꯏꯃꯥꯅ ꯄꯥꯝꯕꯤꯈꯤꯕ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗꯒꯤ ꯀꯕꯣꯛ ꯂꯩꯕꯤꯔꯒ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯄ, ꯅꯣꯡꯃ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯨꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯤ ꯈꯔꯅ ꯃꯥꯡꯗ ꯐꯝꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯩꯅ ꯏꯃꯥꯅꯤ ꯍꯥꯏꯈꯤꯕ, ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯂꯩꯔꯝꯕ, ꯑꯩꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯕ ꯈꯔ ꯑꯁꯤ ꯅꯠꯇꯅ ꯑꯩ ꯑꯇꯩ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯔꯤ ꯀꯌꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯅ ꯏꯃꯤꯠ ꯄꯥꯡꯂꯛꯄ, ꯄꯥꯛ ꯁꯟꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯔꯒꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯍꯧꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯏꯆꯤꯟꯁꯤꯅ ꯀꯧꯖꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯆꯦꯞꯇꯔꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯦ꯫ ꯋꯥꯔꯤꯁꯦ ꯑꯩ ꯐꯖꯅ ꯂꯥꯏꯔꯤꯛꯁꯤ ꯃꯄꯨꯝꯁꯤꯃ ꯑꯩ ꯐꯖꯅꯁꯨ ꯄꯥꯗ꯭ꯔꯤ꯫ ꯐꯖꯅ ꯄꯥꯔ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯗꯤꯇꯦꯜꯁꯤꯡ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯡꯅ ꯋꯥꯔꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯅ ꯐꯣꯛ ꯇꯦꯜꯁꯀꯨꯝꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯇꯦꯜꯁꯀꯨꯝꯕ, ꯐꯦꯔꯤ ꯇꯦꯜꯁꯀꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇꯒꯤ ꯑꯞꯂꯣꯗ ꯇꯧꯖꯕ ꯍꯧꯖꯒꯦ꯫ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇꯒꯤ ꯋꯤꯛ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯞꯂꯣꯗ ꯇꯧꯖꯒꯅꯤ꯫ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯁꯦꯇꯔꯗꯦ ꯑꯣꯔ ꯁꯟꯗꯦ ꯃꯣꯔꯅꯤꯡꯗ 7:30ꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯅꯤ꯫ ꯁꯟꯗꯦ ꯅꯥꯏꯠꯇ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯅꯤ꯫ ꯅꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯏꯚꯤꯅꯤꯡ ꯍꯥꯏꯒꯗ꯭ꯔꯥ 6:30ꯒꯤ ꯑꯗꯨꯋꯥꯏꯗ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯦꯡꯛ ꯌꯨ, ꯕꯥꯏ꯫